ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯌꯣꯜꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯁꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯈ꯭ꯔꯦ ꯇꯥꯏꯒꯔ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯆꯠꯊꯔꯤ ꯃꯤ ꯀꯌꯥ ꯑꯃ ꯐꯥꯒꯠꯂꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯀꯌా ꯑꯃ ꯐꯥꯒꯠꯄ ꯂꯦꯞꯇ꯭ꯔꯤ ꯀꯞ ꯂꯥꯎ ꯈꯣꯡꯅ ꯌꯨꯝꯗ ꯆꯪꯖꯔꯒꯦ ꯍꯥꯏꯕꯗ ꯊꯤꯡꯂꯤ ꯁꯥꯟꯇꯤ ꯁꯥꯟꯇꯤ ꯂꯥꯎꯔꯕꯁꯨ ꯁꯥꯟꯇꯤꯒꯤ ꯃꯃꯤ ꯆꯥꯝꯂꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯁꯤ FNCCꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯕꯟ ꯑꯃꯗꯤ ꯏꯟꯗꯦꯐꯥꯏꯅꯥꯏꯠ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯅꯣꯅꯦꯒꯤ ꯐꯨꯠ ꯍꯤꯜꯁꯁꯤꯡꯗ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯒꯠꯄꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯁꯨ ꯀꯦꯝꯞꯁꯤꯡ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯑꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯒꯠꯄꯅ ꯇꯨꯡꯗ ꯐꯠꯇꯕ ꯐꯣꯜ ꯑꯣꯏꯔꯛꯄꯅ ꯍꯦꯟꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯅꯅꯕ ꯁꯦꯝꯂꯤꯕ ꯇꯥꯏꯒꯔ ꯔꯣꯗ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯀꯨꯀꯤ ꯖꯣꯁꯤꯡ ꯅꯨꯡꯅꯥꯡꯕ ꯍꯦꯟꯒꯠꯂꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯅꯥꯒꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯕꯟ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯤ ꯍꯥꯏꯈ꯭ꯔꯦ ꯇꯝꯄꯥꯛꯇꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯐꯥꯒꯠꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨꯗ AK ꯁꯦꯔꯤꯁ ꯔꯥꯏꯐꯜꯁ SLR ꯄꯤꯁꯇꯣꯜ ꯃꯣꯔꯇꯥꯔ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ IDPSꯁꯤꯡ ꯌꯨꯝꯗ ꯆꯪꯕ ꯊꯤꯡꯈ꯭ꯔꯦ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 100 ꯌꯨꯝꯗ ꯆꯪꯖꯔꯒꯦ ꯍꯥꯏꯕꯗ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯕꯨ ꯁꯥꯐꯅꯕꯒꯤꯗꯃꯛ ꯊꯤꯡꯂꯤꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ CRPF ꯋꯨꯃꯟꯁ ꯌꯨꯅꯤꯠ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯒ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯋꯥ ꯈꯟꯅꯈ꯭ꯔꯦꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯣꯜꯍꯣꯏ ꯚꯤꯂꯦꯖꯇ ꯆꯥꯎꯅ ꯎꯪꯈꯠꯅꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯌꯦꯠꯅꯈ꯭ꯔꯦ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕ ꯃꯤ ꯑꯃꯠꯇ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯕꯤꯗ ꯇꯌꯥꯔ ꯃꯩ ꯊꯥꯗꯨꯅ ꯑꯗꯨꯕꯨ ꯄꯨꯡ 6 ꯍꯦꯟꯅ ꯃꯨꯛꯅꯔꯕꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕꯒꯤ ꯄꯥꯎ ꯂꯩꯈꯤꯗꯦ ꯃꯈꯥ ꯇꯥꯅ ꯄꯟꯈꯤ ꯃꯤꯂꯤꯇꯦꯟꯠ 12 ꯐꯥꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯣꯅ ꯌꯥꯗꯕ ꯑꯥꯎꯠꯐꯤꯠꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ 12 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯐꯥꯈꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯁꯤꯡꯇꯟꯗ ꯕꯦꯁ ꯇꯧꯕ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠ 171 ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠ ꯑꯅꯤ ꯑꯃꯅ ꯃꯩꯇꯩ ꯑꯃꯅ ꯀꯨꯀꯤ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯅꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 150 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯅ ꯂꯥꯟꯖꯦꯟꯅꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯇꯥꯕꯤꯁꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯈ꯭ꯔꯦ ꯇꯥꯏꯒꯔ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯆꯠꯊꯔꯤ ꯃꯤ ꯀꯌా ꯑꯃ ꯐꯥꯒꯠꯂꯤ ꯈꯨꯠꯂꯥꯏ ꯀꯌా ꯑꯃꯁꯨ ꯐꯥꯒꯠꯄ ꯂꯦꯞꯇ꯭ꯔꯤ ꯀꯞ ꯂꯥꯎ ꯈꯣꯡꯅ ꯌꯨꯝꯗ ꯆꯪꯖꯔꯒꯦ ꯍꯥꯏꯕꯗ ꯊꯤꯡꯂꯤ ꯁꯥꯟꯇꯤ ꯁꯥꯟꯇꯤ ꯂꯥꯎꯔꯕꯁꯨ ꯁꯥꯟꯇꯤꯒꯤ ꯃꯃꯤ ꯆꯥꯝꯂꯤ ꯃꯁꯤꯅꯤ ꯆꯌꯣꯜꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ